Session of operation gi khuri bida khraba ZUF ka Central Leingak ka Nepalak super round gi Wari sanabagi mifam ngarang New Delhi da pangthokre. Aina thingkraba lalolop ZUF ki information amadi publicity ki secretary Louis Gangmaina tharkiba cherol amada ngarang Nepalak super oina Wari sanakhiba aduda India Leingak ki maikidagi zilangrong miyam gi khongjang miyam gi khudungchadaba political rights sing masak khangbaga loinana ikai khumnei harki hari. Zilangrong miyam gi leriba political issue asigi chap chaba Waroisin ama Puthoknaba ki matang da framework ama Puthoknaba ki wafam sing Khannakhre hari. Ngarang gi Wari sanaba du da nakal animak ki draft proposal sing khusinakhi. Zilarong gi oiba issue asigi matang da oithokpa yaba structural framework ama gi matang da ningthina Khannakhre hari. Loinana makha taba Wari sanaba matam da tinthaba tawduna Waroisin ama Puthoknaba ki term ama de logic sing hena macha khaina khananaba gi damak nakal animak na Khannakhre hari. Central Leingak na tangkak naina Wari sanariba asiga loinana Assam, Nagaland amadi Manipur da leriba zilarong gi miyam na mapung phana sogotpaga loinana zilarong miyam gi leriba political issue asi mapung phana loksimina si haina cherol asida palakli.